Kuki Taragamari Tadukli Taram Oi Miobi Minungsigi Kongtangni Kemsan Buxel Saubo Minungsigi Tabaku Tamoising the Tagasari Nemcha Mamang Tagi Taragumdigi Nan Numit Kunga Tarukni Shuruglava Power Naga Village Guards in the Fazinduna Makui custody the Tamlakiva Kuki Misam Taragamaribu Ngarang Kungatrini Surakpa Numiki Nungtilda take the kite and a Tadorapabu Seminista Wai Kemsan Taram Ogla Dunataba Miobi Minungsigi Kong Tang Amani Hina Fundorakli Makoi would take the kite and a Tado Hanana Bohanavada Sarugya Kiba Mui Singamasum Stakeholder Punamaki Mapam the Su Tobimal Kambu Lakri Misam Singasu Tadopada Taudang Loribanaga Furupusu Tagapa Fundo Laduna Tawongasi Taudang Kangba Masumui Wiki Punsiga Madilena Tabakni Harakri Loina Manipuri Mui Kanglupuna Maksu Violence Tawong Punamak Tadok Piu Hain Apple Torpagaloina House Mayuk Naribu Watok Singasina victim Singamasu Makogi Imung Sinda Hen Awapulum Mayuk Nahali Haraduna Violence the Siena Visingimata Akan Malogi Tabak Lakot Kaniamasum Miam the Asuma Pangani Hanasu Fundorakli Puxel Saw Minungsigi Tabaku Tamoi Singna Tagasari Nemcha Kotlera Sum Kodjim Kulani Mark the Tokibe Imbuski Taudoki Numita Tado Kuki Kuligi Pazin Duna Tamlakiba Kunza Taraga Maribu Ngaranung till take the kite and Tadora Kivada Deputy Minister Nemcha Kipgen Tawongsi Puxel Saw Miyu Minung Shigi Tabakni Haraduna Tamoi Sing Takapundoraki Masigi Damak Magna Prime Minister Nagaland Namasu Megalagis Minister Sing Nagasi S Opunama Baptist World Alliance Purupunamaki Lup Singamasum, Taudang Lokiba Mui Singbus Makoina, Hanmalaitana, Honabi Vidigi, take the kite and Tadorak Pangam Libani Hainesu, Taubimal Kambu Laki, Loinana, Manipur Langakia Masum, Istera Sigi Miyangi, Maiki Digi Tawong Sibu, Tamoi Sing the Tagasadi Hariduna, Asiguma Minung Silaba, Taudang Kangba Masumasumana, Oivigi, Isialasina, Equimasilgi Marakta, Nakpakta, Nahaliva Sikokanduna, Amagagi Marakta Tazana Vigi Lipun Hena Kankatpa, Oiresan Masum. Ing tapamadi nungsi sana basing Manipur masum Nagaland gi miyam da leirasanu haina fongdorakli Kuki Khutlai paiba masul kapnakhre amasiri Media amana phangwa pawgi matungina ngara nungthil pung amaga makhairam tarakpada tamai PS na konba phaijol Kuki Khulda Kuki terrorist khutpu amaga khulasi ki Kuki Village Defense Force ki marakta khuthokna bada lasang Kuki Khuldagi haugin lobum sa yangkhai ka manga apukpa Kukam Lobum Kawamiuema, Nomai Maruna Panduna Siri, Taudo Asigi Matang police na case man lokalaga investigation setakri, like Hidrabigi Haksang postmortem examination Taunaba, Kangwokwi District Hospital gi Marel sang the Purakri. Mitop Singna Logi Wang but India the Ledam Labadi Akan Matabak Lakotani, Delhi the Ngarang digi hauraduna numit humni sa thagada laibasigi BSF amasum Bangladesh ki border guard Bangladesh BGB yakhigatri suba director generals level border coordination conference hagdoki baga iroinana Ministry of Externals Affairs ki wangang loi Randir Jaswal na mipamasina border security illegal immigration trans-border crime amasum ngamkai paring da sambal khabaga mari leinaba thabak singda miyeng thamgani thasi loinana leiba asida logi wang bad mitop singleram ba thengnarabadi makhoi gi mathakta akan thabak lakhotkani hanasu fongdokhri ngarang digi hokhiba leiba ani ki director general gi thaki mipamasina India amasum Bangladesh ki marakta mari leinaba issue sing puthoktuna khanagani leiba ani gi ngamkai paring da No man's land gi wapam puthok laduna hangbu wang gi pakum na magna hai hiramasi matang da ngarang digi hori balaiwa ni gi mifam na puthok tuna khanagani panbaya badi West Bengal gi anova minister Sobendu adhikari na mahaki state leiba official record na konsindaba Bangladesh masa singi matakta akan mathabak lakholagani haina laukthokraba matungda illegal immigrants sing oina West Bengal da iramba Bangladesh ki miyoi lising mariga sani palom mamang thada masagi maram da halan khrabani maram asina leiba ani gi marakta illegal immigrants singi wathok mayuk nari ngaida ngarang digi hauri pamifam asi yamna maru oiba amad oiribani heri May tara humdoi digi phajin duna thamlakpa taraga mari thadokri phajin ki bataru ki di mafam khangdana lairi sikhrabra hinglibra haibisu khangdri haukiba May taraga humdoi de Senapati district ki tuwan mafam singdigi phajillaga thamlakhiba Kuki taraga mari ngarang thadokri adubu numit adumakta da Kuki singna phajin kiba konsa kungi naga taruki di hauju phopa mafam amata khangdana lairi
hinglibra natragana sikrabra haiba phawba khangdri matam sangna phajinduna thamlamba kuki taraga mari thadorakiba miyoebigi lisat adubu chief minister YKM sana sutaran okibani miyoebigi punsi amadi minung si amadi daita leiba thawang amada phajinduna thamlakiba sing thadoraknaba honakiba miyoe sing amadi lupsing busu chief minister na thakap phongdokibani miyam hingsa gi weba thabak sing thadoknaba wafam thamladuna haujuk leiriba phibam sida imung mayam amadi victim oidibasing hainingai leitan awaba phibam mayuknari habu wafam thamlakri aran ba thabak tawbada sienaba punamki mathakta loge ba thabak sing lakhutkani amadi asumba wel phangangani hainasu chief minister na phongdorakli haukiba matam kharagi mamangdagi tuan ba nagalup singna miyoi taraga mari du thadoknaba honaduna lakpada miyamna yamna kanna yadabadagi UN sina thadoknaba laukiba phirep adu handoklei haina laukthoktuna thadokidabani saliba junamagi nungthil pung ani tabada state ki home commissioner Ashok Kumar gi mamana kuki taraga mari du thadoknaba thorang tawrubada naga miyamna yamna kana yaningdaba phungtoknarakpadagi thadokpa ngamkhidabaga loinana numit adugi numidang wairam pung mangarom tabada UN sina sirol ama thoktuna miyamgi aningba apama yenglaga thadoknaba lauramba phirep handokle haina laukthokibani senapati district ki karong da hokibani thokaba numiki numidang da naga civil society khangbu mana state amadi central force ka punna laktuna maphamadu da fajinduna leiriba miyoi singadu laukthokna bo honarakpada makhoi bu ngaktuna leiriba volunteer singna yamna kana yadabadigi thadokidabani adubunga ngasidi fajinduna thamlakiba kuki taraga mari du UNC da senapati police station puraktuna district administration amadi police ta kusinakhi senapati di police na makhoi sing adu purak na kangpokpi police ta sinaki amadi kangpokpi du deputy chief minister Nemcha kipgen na makhoi bu taran okhi senapati police ta kusinaki ba du da UNC gi president NG Lorhona naga sing asi yamna masuta ba furupni haina phongdokhi naga sing gi lusing ba ma oiri ba Nagaland gi chief minister nephew Riona union home minister ga wari sanabada mafam khangdriba kuki taru khwaidigi maru oina tawdaba yadaba thabak oina lawduna thigani amadi phajinduna thamliba kuki taraga mari thadokina ba wapam thamlakhiba du yenglaga miyoibigi hak amasum minung si yenglaga ngarang kuki taraga mari thadokpane habu wapam thamki haukiba me kunga mapanda Nagaland gi minister nephew Riona union home minister Amit Shah ga telephone wari sanabada koki singna phajinduna thamkibadagi mafam khangdriba konsa khungi naga taru khwaidigi hena maru oiba thabak oina lawduna thigani amadi naga singna phajinduna thamliba kuki taraga marisu thadokina bu wafam thamlakhi union home minister na thamlakhiba warol ga loina phajinduna thamliba kuki taraga mari thadokina bu wafam Nagaland gi chief minister na UN sirol ama tharaktuna khangalakibani union home minister na Nagaland gi chief minister gi thangna thajaba pirakpa madi Christian gi tuan ba body sing thamlakpa wafam sing yenglaga mi taraga mari edu ngarang thadokibani hainasu UNC gi president na kuki taraga mari bu police ta sinaba matamda phongdokhi haukiba jun taraga humdoi gi ayukta kotlen amasung kot jim gi marak satakhiba apaba makhal gi khulai paibe sing gi ambusta thadok search ki lusingba ahum siraga mangana asu open nangkiba matungda kuki singna naga sing amadi naga singna kuki sing phajin punsinbegi thabak sing satakibani kangpokpi district ki konsa khun gi mi taraga nipan yauna naga kun lairon wifi gi khunja singna me taraga humdoi da fajin kibaga loinana numit adumakta senapati district ki tungan mafam singdagi kuki kunga nipan naga volunteer singna fajin kiba singi manungda nakan anima ki mi taraga mari thokna rakhibaga loinara konsa khungi naga taruk amadi kuki fruki mi taraga mari mafam khangdana lerakibani konsa khungi thadorakhiba nupi taraga mathui amadi angang amagi manungda nupi singaduna makoi bu kuki khulai paibe singna yamna tathina taropaga loinana makoi ga punna phakibadagi mafam khangdana leiriba naga nupa taruk adu hatam lagani haina phongtoknakibani naga singi tuan belup singa madi konsa khungi miyoi singna kuki singna phakibadagi mafam khangdriba singa du thadorokna ba demand tawbaga loinana garigo mo khat khibana tragana sikiba tarabasu makogi haksang singa du puthorokna ba demand tawbani naga singna fajin kiba kuki taraga mari tekta kaiduna lei haina deputy chief minister losi di khona phongdokhiba leikibaga loinana ngarang tekta kaiduna thadokrabasu konsa khungi naga tarukidi haujuk mafam khangdabaga loinana hinglibra natragana sirabra haibasu khangdri angangda karan tarubune haibu oza anticipatory bail pikre Imphal
वेस्ट की लम्फेल पुलिस रजिस्टर तौरखिबा FIR अमगी मतंगदा केंद्र विद्यालय नंबर 1 की हेडमास्टर हाइस्नाम जुगिंद्रो स्पेशल कोर्ट फ्रॉक्सो इम्फाल वेस्ट ना ngarang एंटिसिपेटरी बेल इंटरिम प्री अरेस्ट पीखे बेल की एप्लीकेशन अदु हेडमास्टर ओइरिबा हाइस्नाम जुगिंद्रो सै हुमफु अपप लेखिदरब याइमा कायरेन फाबी मयाय लेकाय हौजिंगना मितै सर्च मनाक्ता लेबा टाइप 3B9 लम्फेल लेबना फाइल तौरखिबनी स्कूल की हाने की क्लास 12 तमलमा माहिरोई सिंगी व्हाट्सएप ग्रुप दा 2015-2016 दा स्कूल की हेडमास्टर ने स्कूल की ग्रेड 4 की माहिरोई दा पामदब तौहनिंगदब थबक तौरे है वाफम सोशल मीडिया दा संदोरकली हाइना पल्लदुना माहिरोई अमगी ममान FIR रजिस्टर तौरकलीबस युमफम याउदबने मति ओइरकलीब फिबम मसी इंग्लिश ngani ka kunga manga ki September October da स्कूल की क्लास 11 अमदी 12 की माहिरोई सिंगी मरकता खतना सैनबगी थाउदोकसिंग थोखिबदगी ओइरकपनी हाइना पिटिशनर की काउंसिल न पिखलकप सिरोल अदुना फोंदोरकली माहिरोई मसल खतना सैनबगी थाउदो अदुदा माहिरोई खरे स्कूल असिदगी था खरा तांथोखिबा लैखि अमदी मार्क्सु मतम अदुदा स्कूल कमिटी की मेंबर ओइबनी हाइना सफुंदोकली पुखलगलिबा वाफमसिंग कोना तारबा मतुंगदा लम्फेल पुलिस ता लैरिबा FIR सिगा मरी लैनना मियोय सिबु लुपा लाख अमगी PR बोंदा इंटरिम बेल पिखिबनी थाउदो असगी मतंग थिगलपगा थबक थौरमसिंग सौगटपा कोर्ट की याब याउदना पिटिशनर ओइरिबा मियोयसी मणिपुर थादोक्तुनु सत्पा यारोय हैब याउना पिटिशनर तौगदबा मरि तौरोयदबा वाफमसिंग कोना खानखि बेल असगी मतंग ऑब्जेक्शन रिपोर्ट था असगी तरागतरे फावगी मनुंग पिरकनबा कोना लम्फेल पुलिस की OC दसु खंगलमखेरी देसामना बोसेमना थोमजिंख्रे अहुम सोख्रे क्वालिटी याउदबा से सप्लाई तौबगी मतंगना माहिरोई लुप देसाम की वॉलंटियर सिंगना बोसेम ऑफिस ता थोमजिंख्रे पुलिस का मुंगनाख्रे माहिरोई अहुम सोख्रे ngarang board of secondary education Manipur bosim की ऑफिस ता थोमजिलकलिबा देसाम की थौमी सिंग अदो पुलिस न थिंगना बहोनाबदा नकल अनि की मरक साउन मुनखि बोसेम ऑफिस तमना थोमजिलकलिबा देसाम की थौमी सिंग अदुना मखोइना तालिब डिमांड सिंग अदु फंगद्रिबा फावबद सतलोय अमसुम मणिपुर लेंगा की एजुकेशन की कमिश्नर उनद्रिबा फावब हल्लोय हाइदुना बोसेम की ऑफिस ममांग लंबी दा फमजिनदुना लखि बोसेमना पुथोकलिबा लाइरिक सिंग नंबर सिजनरीबा CA क्वालिटी याउदी सब स्टैंडर्ड ओइबा पेपर सप्लाई तौरिबा फार्म ब्लैकलिस्ट तौद्रिबा करिगिनो बोसेम की सब स्टैंडर्ड ओइबा पेपर की स्कैम हाई लेवल इंक्वायरी कमिटी सेमदुना थिगतकदबनी स्कैम असिदा बोसेम अमसु मणिपुर लेंगाना तुमिन लेसिनबा यानिंगदे असिगी वारोइसिन पुरकपा हैतबा एजुकेशन ईस्ट की कमिश्नर जोफ्री बोसेम की चेयरमैन इंचार्ज अमसु सेक्रेटरी इंचार्ज फमलथु लाइरबा माहिरोइसिंगी सेन से फतबा लेसिनबगी थोंग यानिंगदे पेपर मेट्रिक टन लिस्चामगा हुमफु मफम कटाई थम्बनो खंगलु एजुकेशन बु इसागी खुदोंग चाबा खरगी दमक योनथोकनु हाइबन सिंबु वही थाबा प्ले कार्ड क्या पाइदुना देसामगी थमी सिंगना साइलेंट प्रोटेस्ट तौखि बोसेम ऑफिस ममांग लंबी द फमजिनदुना लेरिबा देसामगी वॉलंटियर सिंग अदु पुलिस न तांथोकना बहोनरकपदगी नकननी की मरक साउना मुकना बतोखि देसामगी थमी सिंग अदु सतलु हाइब यादरबदी फजिलगनी हाइना पुलिस न हाइबदा देसामगी थमी सिंग न फागे हैरबसु फाबियु हाइना खोंजंग जंगसलकपदगी मखा ताबा साउना मुकनखि देसामगी थमी सिंग अदु कंट्रोल तौना बहोनबदा पुलिस की माइकैदगी सिली पेपर स्प्रेयर काबकपदा देसाम की नुपी थौमी अमगी ममाय हकथेंगना सोंबगीदगी ममित ममाय थुपतुना वान थरकपदगी हॉस्पिटल पुखतुना लेकनखि पुलिसना देसाम की थौमी खरा फाना बहोनरकपदा देसाम की थौमी सिंगना फागे हैरबदे अखोय लोइना फाबियु हाइना इम्फाल पुलिस स्टेशन थमजना बहोनरखि इम्फाल पुलिस स्टेशन की गेट पुलिस अमसुम देसाम की थौमी सिंग की मरकत मखातना साउना मुनखि पुलिस के इनदुना मुकनबा दुर देसाम की थौमी अनि असु अपनखि नुपा पुलिस अमना देसाम की नुपी वॉलंटियर अमदा खोंगपाकना कौरई हाइदुना पुलिस की थवोंग अदुगी मयक्ता पेंदबगी खुलाव क्या लाखि देसाम की नुपी वॉलंटियर दा खुद थरकपा नुपा पुलिस पर्सनल अदु पुथुरओ हाइदुना हेन अकन ममोंग दा पोनखि पुलिस की मकोक थोंबो ऑफिसर कया यावना मसिंग यामनबा पुलिसना देसाम की थौमी सिंग अदुबु कंट्रोल तोनो बहनखि तुंगदा देसाम की प्रेसिडेंट ओइनाम रमेश यावना देसाम की लुसिंगबा खरा इम्फाल वेस्ट की सुपरिटेंडेंट ऑफ पुलिस को उनहंदुना वारी सानरबा तुंगदा इरांग अदु नेमतखि
Khongjang adugi matangna Desamgi President Oinam Romesh Nahai Education East ki Commissioner amasum Bosem ki Authority da paper scheme gi matangna miyeng sangbinaba amasum maralai wising ki mathakta akanba miyeng sangbinaba Desamna kyara khana haijakrabasu ngasi fawbada karigumbe action amata lokhatna lairi bisit lebak thibani haukiba tha khara gi mamangna paper scheme gi wathok ama Bosem lairi haina Desamna puthokpaga loinana madura senabising gi mathakta lenga ki mari lenabising na miyeng sangbinaba haijaki haina palladuna Scheme adu senari bising lenga na masakang labasu ngasi phawpra kariguma makhalamati action lokhatana ledi thawong ngasi yaning di haiki Chunjang lunggi haksang lairon changkhri se minister na siena basing masakang le action logani haibadi gi asiba haksang logani koke milite ni singna basing na khat khraba kangpopi district ki new kaithel manmi police station konba pongring rong part 1 soroi pandong bukhul dagi Chunjang lung panmai gi asiba haksang ngarang rim smoke dagi imung manung gi miyoi sing amadi naga CSO kya gi lusing basing lawraba matung aroiba mathom mangam pangtokre asiba haksang adu lawraba matung ma ki pokna pham khul pudringai mamangda rim smoke complex ta awaba phongdok ki mifam amasu pangtokhi Chungjang lunggi asiba haksang tupul manak leiba ma ki pokna pham pongring long part 2 hek yawbaga Joint Tribe Council Manipurna Coordination Committee Longmai Area Kusamnanaga Sinduna Tupul Playground Apunba Condolence Service ama masing yamlaba none area gi miyamna saruk yadona pangthoki laikhidrabigi asi baksang adu Pongring long part 2 da Laironchan migi thoramda Rongmai Naga Council Manipur Zeme Naga Council Liamai Naga Council Inpui Naga Council Jirangrong Union Assam Manipur and Nagaland Naga Women's Union None Rongmai Lupfuam amasung atay civil organization singi mihut sina wangaki laikhidraba Chunjang lung panmaibu Naga Martyrs ni hain su thoram madura laktokhi Joint Tribe Council ki General Secretary Dr. Aku Niumaina lairaba lomi Chunjang lung na masagi khulgi ising pipe semba satpigi lambida tamthina hatlamba si khwaidi gi leputhibani maki mihat asida china bising governmenta phaduna ain gweba matik sape action lokhanaba demand tokhi Tendakpa Pawman AR Lauthuna Baramuibana CM na Taxankri New Haven gi Assam Rifles Lauthukuna TM Kasum Imbu Saita Thamnaba Masum Assam Rifles na Tangkhul Nupi Kaya Fusa Hibamadi Nomai Kapkibaga Madi Lenana Judicial Inquiry Kutusa Thab Demand Sing Yauna Tuan Wapum Kya Fongduki Tentak nasum na miyam na thamjage duga hausiko ina di miyam paus matang solution jarage amasum makata ba anoba update miyam puna ngai mina sena channel sigi maike digi miyang phamda makata na thamjari makata ba anoba update miyam puna ngai mina si